Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba I pausing patukuna khanghanjari Ahanbada London asigi mamomloi ama oiriba Port runners up of Miss India 2025 Tarkrabi Miss S.Nirupama na MOMA Manipur Organic Mission Agency gi organic product singi brand ambassador oina khankhre amadi organic ki product singbu hendok chawthokna puthokuna tingjeng kaijeng daba lamdam ama ominanaba Mission Director of Manipur Organic Mission Agency gi Sar Devdatana asumna phongdokre amaromdana Tedal singna ground rule thugaituna terrorist ki thawong sing chatharakpadagi miyamna su lathokadabani haikrabasu chahi ama sangdokhankre February 18 2024 dagi su gi agreement sangdokhan dabaga loinana Manipur lenga yaroi haikrabasu chahi ama sangdokhanbada kuyekpiba yaukre su gi agreement sangdokhalaba matungda Imphal Dimapur lambi da free movement yahalagani hairi September mari ngarang numijung bapung taragani thorom tarpadagi Ministry of Home Affairs ki Security Advisor Northeast AK Misra amadi Ministry sigi Joint Director Northeast Rajesh Kamble anina luchingba Ministry sigi mihut singa kumda 2005 ki August amadagi ahanba oina Assam Rifles ka suspension of operation taunaraklaba matung kumda 2008 ki August kunganithoi dagi Manipur amasung India lengak su yauksimduna kuki Jo Mar militant group singi apunba loop sing oiriba kuki National Organization KNO amadi United People Front UPF ka tripartite agreement taunaduna chanahalakiba su konsilaba group sing asigi militant group sing dagi cadre singna May 2023 dagi horkiba tamthirba lal asida yauksimduna terrorism chathar Manipur gi miyamna su lothoknaba akanba kongsing sing chansing khrabasu agreement asina hongna chahi amagi oina kujek pinaduna sangdokhan khre hairi masigi dama KNO amasung UPF ki maikai dagi mihut mari punna nipana saba delegates amaga ngarang umijung matungda Home Ministry ki official sing amasung Manipur lenga ki maikai dagi additional DGP Asutosh Kumar amasung Commissioner Home and Ashok Kumar na sarug yaduna mifum angthokpa hauki maikai ohum gi mihut singa mihum adu umijung adu waidagi horkhaba su sarug yakiba mihut singi marakta wahum amatada lekha taba ngamkhidabadagi ngarang nungtil pung ohum tarpadagi makha tana wari sanaki aduga nakal ahum gi mifum adu ngasi mapung fana losin kibaga loinana February 18 2024 gi makhada chahi amamungi oina sangdokhanduna lakrabasu hai matam asidagi sangdokhalaktriba sugi agreement makhata na chahi amagi oina sangdokhanbada nakal ahumna amata oina yanaki mifum asida UPF ki maikedagi Aaron Kipgen Joshua Ishak amasung Ketosna saruk yaki aduga KNO gi maikedagi na David M Kellen Jeremy amasung Kelvin na sarug yaki ngarang dagi hawriba ngasi mapung fana nakal ahung gi marakta yasinarba portuna losin khraba mifum sina yankiba singi manungda chahi ama sangdokhalaba sugi ground rule sing ngasi dagi hongna ngaga loinana mathok tarabadi makhatana semdok sasin tawba yawi Manipur gi territorial integrity ngakpa amasung state asida tungkoina bagi oina ingtapa mausagi phim hanjilaknabagi warosin puraknaba makhatana wari sanaba Manipur da thokriba lal asigi vulnerable areas in the laiba sugi designated camp taret hongdok hongjin tawba designated camp singi masing hantanba sugi cadre singa yanaiba kuchukulai sing paitagi nakpa CRPF natraga BSF ki camp singa thamba aduga sugi cadre singi manungda foreign national na singba yaubra haibadu khangdoknaba security gi force singna cadre singi physical verification chathabagi wafum yauri UPF amasung KNO singi mute singa Home Ministry amadi Manipur lenga ki mute singa ngarang dagi hogduna ngasi phawba chathakiba miyamna nahongnana sugi yanaba chahi ama sangdokhan gi badanatna kuki jo council gi mute singi marktasu Manipur gi maru oiba national highway ama oiriba national highway to Imphal Dimapur lambida mahusagumna free movement tahulagani hainasu KZ sigi maike dagi tungan body singi mihut nipana kujek piba cherol amasu tharokli amarumda July 18 2025 ta kangkupida pangthokiba public meeting na laukiba resolution sigi manung dagi ani suwa wari pi matung ina kuki jo council gi maikai dagi highway asida chatoksin tawba amasung posai putok posin tawbada kangkukpi gi district ki miyamna security force singda mating pangbo loinana thokhningdaba thobosing thoktanaba on view haibagi wafum su appeal oina tawkiba laikre hainasu cherol sinamaka tarakli amaromdana su advocate tawgadabani haibraga sangdokhalakibasi amuko amasung miyamna yaba ngamloi nandoluwangna asumna phongdorokli sugi cadre singda February 18 2024 dagi thasigi stipend piraktabadu pithokpa yanaba atnauwa agreement kujek pinaduna sangdokhalakpani
ngarangdagi horoklaka ngasi phawda Home Ministry gi maikaidagi Security Advisor NE Misra amasung Ministry asigi Joint Director NE Rajesh Kamblina Luchingba Official Singa Manipur lenga ki maikaidagina ADGP Asutosh Kumar amasung N Ashok Kumar Commissioner Home yauna su tawnakiba KNO amadi UPF ki mute singa ngasi phawba chathagiba mifamda nahungna su gi agreement ngasidagi hawraduna chahi ama sangdokhanbada yaba pithibasi amuko amasung Manipur gi miyamna Pibam amadada yaba gamloi haina lup asigi President Koiroijam Nando Luangna Pauksija Fungdorakli mahakna hai ahanbada sugi yanaba asi leipak asigi Lanmi Kutpu amaga Kukijo Milton singi marta August ama 2005 tagi lona tawnarmani aduga August kunga nithoida 2008 tagi Manipur amasung India lenga yaksinduna tripartite agreement oina yanatuna chahi kudo sangdokuna lakpani adubu February kunga mapan 2024 da matam laukibadagi sangdohakna hamlakpadagi sugi cadre singna tha khudingi panglamba stipend panglaktabadagi makoida awaba kya mayoknarkibani maramasina laingaki senfamdagi tatkadaba yamlaba sel oibnina agreement asi sangdokhandaba yadabadagi nampuda sangdokhankibani adu May 2023 dagi Manipurda horkiba lal asigi mangoinana chakkiba rally adudasu sugi ground rule thugaiduna ngasigi cadre singna kuchukulai sing paiduna saruk yaki haibasigi lengdaba evidence sing leiribani masi khaltanatana jiribamgi Borobekra subdivision gi manung chanba Jakudaro dagi pikliba angang ahum yauna nupi ahum punna mioi taruk tamthi mongda hakibagi thogdok sing leiri maramasina NIA gi maikaidagi su masigumba terrorist ki thong singda chenaba sugi cadre singbu thogdok sing adugi matangda lakhotpa case singa mari leinana fa punnabagi thabak phawba chatharibani Manipur gi tamthirba lal asida sugi cadre singna chahona saruk yarpadagi Manipur gi miyam maru oina tampa ki miyamna kutakta su abrogate tawgatabani haibagi akanba khongjang sing paktaknana changsinduna laklibani Manipur lenga phawba sugi agreement tripartite agreement asidagi saruk yaroi haibagi warep logduna Home Ministry da khankhre haiba wafam phawba fongdokhrabani maramasina ground rule thukaiduna tamthiraba mihat mipun chathabada saruk yakiba cadre singa makhatana chahi amagi oiba sugi agreement sagdo halakpadagi thawdo asi amuko amasung miyamna condition amatada yabagamloi hari sugi agreement sangdokpaga national highway singda chatoksin yahangani haibasiga mamal lepthokna duna onabagi firimda tarukpasu yaroi national highway singdadi makhal khudingmaki miyoi sing chatoksin tawbada Supreme Court na phawba yaba piribani miyoi punamaki fundamental right ni maram asina kari maram gidamak sugi agreement sagdok khalakibano haibasi Home Ministry gi maikaidagi atu matamda Manipur gi miyamda mayak sengna khanggadabani aduga hawjik nongmai amasung bomgi makhol tadre haiduna lal asi losile ingtapa poroktuna mahoksagi firimda hanjilale haiba yadri chahi khara chupna soknakibal malemgi achouba lanjau sing phawba lan soknari basingna kodong chaba yenglega soknakibani numit khodingi leptana lanthengnakibanati maramasina Home Ministry na sugi agreement chahi ama nahongna sangdo halak tibasi Manipur miyamgi apambagi mayaktani karigumba Imphal Dimapur lambida mahoksagumna chatok chasin tawba amasung process sing putok pasin tawba yaragani haiduna tatubada thoningdaba thogosing tholaklagana madugi ekchak kanana pugani haibagi wahangsu hangnarkai amuki president na pause asida makhatana hai ngasidagi horuduna sugi agreement chahi ama sangdokhankiba thong asi amuko amasung miyamna supya yaba ngamlo haikli amaromda National People Party gi Manipur State Unit ki President oiriba hanagi Deputy Chief Minister Yumnam Joykumar ngasi Delhi da losinkiba suga mari leinaba tripartite mifamda saruk yakiba nakal ahumaki mihut singna KNO amasung UPF ka tawnarkiba sugi agreement asi ngasidagi hawarduna chahi amagi oina sangdokhanbada yaba pikibabu tarano oi haina pause asida phongdorki makna hai sugi agreement sangdokhalakpana Manipur da ingtapa amasung mahoksagi fibam hanjil halakpada achouba mateng oirgani thawong asi better late than never haiba adugi matung ina chathakpa oigani hainasu phongdorki su pawdumada soikilan kiba oibasu ngapigani channel asi bunuksibiduna share amadi subscribe tawbibidama haingai tanthagpa phongdoksari amadi makhatana miyamgi seba tawba ngamba oijage